ngasi yamna laibak thiba thodok Jiribam gi police na akhoi gi MP da leijariba icha ahum phabasi akhoi Jiribam maira paibi sing CSO pudamangna thamoi sona nungai ta phongdok chari Jiribam police na kari maram gi damakta MP da sarkar ga wari sanaraga leidiba icha singbu kari maram gi damakta maram amta leitana phabi doino aduga wari sanase na kauraga fajan bagi maram sisu kari maram no atuba matamda maram haibirao aduga akhoi gi mamangda thokiba lan matamda su MP gi icha sinjina Jiribam kannabagi damakta achowa thodang laukhibani waba loira kanda hojik moina tawning bada sarkar sina tawriba thabakse akhoi Jiribam praja moina janingde aduna ngasi barogi mamangda icha ahum che thadok pijragadi akhoi Jiribam da leiriba luk khuding mangna punchalaga JDO Jimpal aduga loina na chatminariba luk khuding maksu akhoi gi sagotoriba shutdown barodagi lauthokadoriba indefinite shutdown disa puna mangna sagodbu haiba wafam si thamjari pegi phariba icha ahum si condition amata yawdana thadok piyo makhoi gi mathakta FIR amata panba yaroi hꯧजिक मणिपुर सरकार का वारी सानरगा लेरिबा इचासिंगनि तसेंगना वारी सानासे हना कौसलगा सुमाइना फाजन पुनसनबसे ममा मोइना खोइ थमो सोंनो नुंगाइजदे।